Krishna, 그런 뜻이. 자, 타도, 기타도 안 돼. 아이고 타도. 그런 뜻이. 아, 아이고 타도. Krishna, 그런 식만 가르쳐. 아, 아이고 타도. 아이고 타도. Mày chân màn bao nâng là tu sửa vào em cân lòi được không? Nem phumam bo nang na thau kai lege Ý ý ai ka talong joban hay 너, 나 그래. 나 그래. ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯩꯃꯥꯏꯗ ꯁꯪꯖꯜꯂꯛꯂꯤꯕ ꯃꯆꯨꯁꯦ ꯑꯩꯅ ꯄꯥꯝꯅ ꯂꯧꯔꯝꯒꯅꯤꯅ ꯈꯟꯕ ꯑꯩꯅ ꯀꯝꯂꯝꯂꯤꯕ ꯍꯨ ꯅꯠꯇꯦ ꯁꯦꯡꯂꯕ ꯏꯔꯤꯛꯅꯤ ꯏꯔꯤꯛꯇꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯁꯦꯡꯗꯣꯛꯅꯕꯒꯤ ꯇꯟꯖꯥ ꯄꯤꯕꯤꯕꯅꯤ ꯃꯗꯨ ꯅꯪꯅ ꯈꯪꯗꯕꯅꯤ ꯂꯩꯁꯥꯕꯤꯅꯕꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯅꯌꯨꯝꯗ ꯑꯩꯅ ꯊꯤꯜꯂꯨꯔꯒ ꯅꯣꯏꯌꯨꯝꯒꯤ ꯃꯤꯅ 이차 틸레가 하르가 커피가 비타가 야마라우는 웰컴 덕다리냐 ꯑꯗꯨꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯕꯥꯅꯤ ꯑꯁꯣꯝ ꯀꯥꯁꯤꯗꯅꯦ ꯍꯣꯡꯗꯣꯛꯅꯕ ꯐꯤꯔꯣꯜ ꯄꯤꯔꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯩꯅꯣ ꯑꯁꯤ ꯍꯅꯨꯕꯤꯁꯤꯅ ꯉꯥꯡꯉꯤꯁꯦ ꯊꯦꯝꯕꯨ ꯉꯥꯏꯕ ꯂꯦꯝꯐꯨ ꯃꯥꯟꯕ ꯅꯪ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯅꯦ 그노 너무 나와봐 아이 농야이다 깜빡아 미타르게 간대노 ꯀꯥꯏꯔꯕ ꯒ꯭ꯂꯥꯁꯁꯤꯡꯁꯦ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯊꯝꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏ ꯅꯪꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯇꯣ ꯑꯩ ꯂꯧꯒꯦ ꯅꯪ ꯌꯥꯕ ꯉꯝꯒꯗ꯭ꯔꯥ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯂꯧꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯇꯧꯔꯒꯅ ꯃꯤꯌꯥꯝꯅ ꯇꯨꯀꯠꯆꯅ ꯎꯕ ꯅꯨꯄꯥ ꯅꯣꯏꯅ ꯇꯧꯔꯒꯅ ꯉꯥꯛꯄꯤꯌꯨ ꯂꯥꯜꯂꯦ ꯁꯣꯏꯈ꯭ꯔꯦꯅ ꯍꯦꯛꯇ ꯍꯥꯏꯕ ꯍꯦꯛꯇ ꯌꯥꯁꯤꯟꯅꯕ ꯊꯥꯕꯨꯝ ꯇꯔꯥ ꯏꯆꯥꯁꯤ ꯅꯥꯄꯨꯕꯗ ꯏꯄꯨꯔꯣꯏꯕ ꯃꯔꯨ ꯑꯣꯏꯔꯛꯄ ꯃꯇꯝꯗ 이자시 우나바 마땀다 누피 오이비 ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯑꯆꯪꯒꯤ ꯂꯪꯗꯥꯏꯗ ꯂꯦꯞꯄ ꯃꯇꯝꯗ 이쁘로이ꯕꯗꯒꯤ ꯌꯥꯏꯐ ꯊꯧꯖꯥꯟ ꯏꯖꯒꯗꯕ ꯃꯇꯝꯗ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯈꯤꯗ꯭ꯔꯕꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯅꯪꯒꯤ ꯆꯟꯅꯐꯝ ꯑꯩꯉꯣꯟꯗ ꯂꯩꯇꯦ